Khunai amada charangnaba thok-hanba nattraga tangdu-leitaba purakpa haibasi democracy ki mari suba yumbi oiriba media ki achouba thoudang lei maram asina democracy chatpa leibak amada media bu maning-makha tamna thabak pangthok-hanba haibasi tangai fade haina Public Works Department amati Youth Affairs and Sports Minister Govindas Konthoujam na fongdokhre. Wafam asing ngasi Major Kulda leiba Manipur Press Club da pangthok-hiba nifu-nipan laksuba All Manipur Working Journalists Union amjugi Foundation Day tharamda saruk yadu na fongdokhibane achouba thoudang kaya lawramba state asigi leikidraba journalists singi mafamda hekat-lekat tamduna haudokiba tharamadu da Information and Public Relations Minister Dr. Sapam Ranjan Editors Guild Manipur ki President Khogendra Khondram amati amjugi President Wangkhemcha Semjai yauna state asigi senior journalists sing editors sing amati tunga-tungan ba maroiba bioy sing su saruk yakhi Loinana, amjugi haina oiriba from pairamba sing amade state asigi oina ipawgi hiramda achouba thoudang lawrakiba senior journalist singda achamba lengyan yanduna ikai khomnaba su utki makata na Minister Govindas Konthoujam na fongdokhibada state asigi journalist singi leiba pension scheme asi atopa state singda journalist singna fangliba khudongchaba singa manaba thakta pukhatnaba lengakna tanaduna thabak paikhatnaba honagane masida natana Manipur Press Club ki infrastructure yauna leiba tongan-tonganba award apa sing semkatnaba thabak paikhatkane Khunai amada charangnaba thok-hanba nattraga tangdu-leitaba purakpa haibasi journalist singi khutiyek-tagi thoklakpa wahi watagi makha yamna poli maram asina democracy chatpa leibak amagi journalist singda fongfam thokpa hakpiduna ningkha tamna thabak thoram pangthok-hanba mathau tai haina warol thamkhi anika khapa haibo hapto bayadi maramdi akoi athapade laiba akoi journalist singsi makoi ni akoina leifam pegadi akoiga makoiga samjinaba sumnagi lamira samjinaba nabada kaba akoigi isaga so samjinaba la kaba emotional integration ama akoiga pangana naba masima so building si manu goya to yam thuna same naba asima so yam thuna akoiga ai tawjarage haina mayam na thamdaga journalist singsi afoba mi su thengara mani do phataba mi su thengara mani hairiba ithaubi aduneba afoba mi su iba phataba mi su iba adagi akoigi leibak ki sason si bu yaning ba isu iba yaning da bu isu iba yawador neba adu ne ba journalist haina lisi adu iba matamda adu yanna akoigi disturb tawba mentally and physically tumaina disturb tawba si tawda na ba ko tay legi hado koi sarkar sina sein sijake Amaromda IPR Minister Dr. Sapam Ranjan na fongdokhibada miyamna changshinba tanaba mafam singda paumi amati media na mangda changsinduna achouba thoudang kaya lawre state asigi journalist singna thengnariba tongan ba khudongchadaba sing lengaki maiketagi meeting changduna thabak paikhataba hotnagani haiba wafam sing thamke amasung doctors mayamna changba tanaba dagazile mayam changis anyway any eventuality thokpa kanda mayam tanthongna ba kanda journalist changlaga other different conditions yamna awaba conditions changa the thingari risking all their lives amna akanba media namarum thambri adu masai happy ke bakanda koi ki pensioners and the noina or the pensioners ki scheme je kari rectify tawga kari to boya adu ma adu ai athu matam da famina ga do sijima koi sector na siya na samse Makata na tharamatuda amjugi President Wangkhemcha Semjai na haikibada union nasibo hodokpada achouba thoudang lawkhiba amati lawduna lakliba sing ekhoi kaufam thokte charangnaba leiba mafam amada media na ningkha tamna fongdokpa gamdabagi issue state asidasu thengnadabadi nate press amati media gi wahan thokkhangna ethics ngakna thabak pangthokpa tangai fade democracy gi mari suba yumbi ni haiduna leiba media na kayam yamna ningtamna thabak paikhatpa ngamlabagi haibasi hangba yaba wahangama ba oide ngasisu haiba warul sing thamki Manipur information technology ko support kariba pauching ki ko dista ko ki treasure ko ko ma ko ma ako ki am joge me ko ma tongan ma bil me de ko media ta le ba commission si yam ta ko singa tam ba le ko ako ki no enemy no friend ye no so ko me ke mo ke si force de judiciary is se ju ta press na ko press ko ha ko ba ko tam to ni 도저히 또 공민의 또 masih profesi ikut sampai ke sana saja. Kira ini bukan lagi ni, hanya aja.